Manipur law enforcement agency sing fail oire drone attack Chattharaklabasu Khangsinnadre haina MP BIMOL na fongdorakli. Chin kuki narco terrorist singna drone fauba sizinaduna micham miyamda nongmai amadi bomgi attack Chatharakla faubada center lengakna khangsin usinada yengduna leithokli. Manipur law enforcement agency khudingmak mapung fana fail oire haina Inner Manipur Parliamentary Constituency gi Lok Sabha MP Dr. BIMOL akoizamna akan mawafam fongdokre. Kuki militant singna akan mahingsa Chatharaktuna miyamgi punsi amasung lanthum tumna manghalakliba kaya asigi tekzak kanana pugadari center natraga state lengakna miyamgi punsi manghaliba amasung lanthum kaya tumna manghaliba asigi tekzak pugadra haina hanglakli. Prime Minister Narendra Modi amasung Home Minister Amit Shah gi ayaba yauna tha 15 suraklaba hingsa asi laksinnaba thabak paikhatli haina state lengakna claim tawri. Manipur da mayok nariba Chin Kuki terrorist ki lan asi lengakna insin badagi thokhan bani maduna lamdrabadi irang asi nahana loishinba yaram labani haiba wafam BIMOL na fongdoki. Chairak asida chatliba tha asigi amada Kuki militant singni chingnaba singna Kautruk village ki khunja singda akanba attack Chatharakiba adubu state lengakna akanba mongda yaningdaba fongdokre. Advance oiraba khutsu khulai sing drone bomb na chingba sizinaduna Chatharakiba akanba attack aduda maunaha ama yauna miyoi ani sikibaga loinana atai miyoi kayana asok apan mayok na hankibani. Asigumba tamthiraba terror attack asigi mayokta matik chaba action laukatkani haina state lengakna fongdokre. Lamdam asida santi amasung mahausa gi punsi hanjinhannaba lengakna akanba thabak paikhatlaklingay cherakta illegal Kuki militant singna micham miyamda landarakliba asi laina laude. Mara leijadraba amasung kutlai paijadaba khunja singda onsinduna attack Chatharakliba sahing chabagi thawong asi akanba mongda condemn tawi. Asigumba thawong sing asina santi gi thawrang paikhatlakpada chawna khurau thanghalle hainasu state lengaki maikaidagi fongdoki.